ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯄꯩꯁꯥ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯄꯨꯟꯅ ꯊꯥꯗꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯛ ꯆꯥꯎꯏ꯫ ꯌꯨꯝꯁꯨ ꯊꯥꯏꯅ ꯏꯆꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯕꯕꯥ ꯏꯃꯥ ꯍꯣꯏ ꯏꯆꯦꯅ ꯃꯊꯛ ꯃꯈꯥ ꯃꯊꯣꯜ ꯑꯅꯤꯃꯨꯛ ꯍꯩꯒꯠꯂꯒ ꯁꯥꯕꯤꯔꯝꯕ ꯌꯨꯝꯅꯤ꯫ ꯏꯆꯦꯁꯨ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯑꯥꯔꯕꯇ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯩꯁꯥꯒꯤ ꯃꯊꯧ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯄꯨꯟꯅ ꯌꯣꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯥꯕꯨ ꯄꯨꯔꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯟꯅ ꯌꯥꯎꯕ ꯃꯐꯝ ꯑꯃ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯣꯡꯉꯛꯈꯤ꯫ ꯂꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯎꯏ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯁꯨꯃꯥꯡ ꯃꯅꯤꯡ ꯃꯌꯥ ꯄꯥꯛꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯂꯥꯌꯦꯡꯉꯨꯕꯗꯒꯤ ꯑꯅꯥꯕꯗꯨ ꯈꯔ ꯐꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯌꯥꯗꯤ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯌꯨꯝꯁꯤꯒꯤ ꯃꯌꯥꯏ ꯀꯥꯒ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯒꯁꯨ ꯊꯪꯅꯅ ꯂꯩꯕ ꯀꯥꯁꯤ ꯃꯁꯤꯒꯤ ꯀꯥꯁꯤ ꯅꯨꯡꯊꯤꯟꯗ ꯃꯤ ꯑꯃ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯅꯥꯈꯣꯛꯄ ꯃꯈꯣꯜ ꯑꯃꯗꯤ ꯃꯅꯨꯡꯗ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯂꯩꯔꯤꯕꯁꯤꯗ ꯃꯤ ꯑꯃ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯌꯦꯡꯉꯨꯔꯒꯁꯨ ꯀꯔꯤꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯀꯥ ꯃꯅꯨꯡꯁꯤꯕꯨ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯣꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯀꯤꯔꯒꯅ ꯀꯥ ꯑꯁꯤꯗ ꯆꯪꯉꯨꯅꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯔꯛꯑꯀꯥꯟꯁꯤꯗ ꯀꯥ ꯑꯁꯤꯗ ꯍꯦꯛꯇ ꯇꯝꯅꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯨꯂꯩꯗ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ "ꯃꯈꯣꯏꯗ ꯑꯩꯕꯨꯗꯤ ꯄꯨꯂꯩꯗ ꯂꯩꯔꯤ, ꯁꯨꯝ ꯅꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯩꯒꯤ ꯋꯥꯈꯜꯅꯁꯨ ꯑꯣꯏꯔꯝꯒꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ꯫ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯒꯤ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯁꯦ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯆꯥ ꯑꯅꯤꯗꯨꯒ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯪꯒꯣꯟ ꯙꯔꯤꯗ ꯄꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯃꯄꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ "ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯀꯩꯅꯣ, ꯅꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ? ꯉꯥꯏꯒꯦꯁꯨ ꯏꯃꯨꯡꯗ ꯆꯪꯉꯒ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ꯫ ꯆꯦꯔꯦꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯈꯔ ꯒꯣꯡ ꯒꯣꯡ ꯑꯣꯟꯊꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯔ ꯀꯩꯅꯣ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ ꯆꯥꯛꯈꯨꯝꯗ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯐ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯀꯨꯌꯦꯡ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ "ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯀꯣꯜ ꯂꯤꯛ ꯇꯥꯈꯤꯕꯗꯨ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ "ꯈꯪꯗꯦ, ꯆꯥꯛꯈꯨꯝ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯥꯛ ꯆꯥꯕꯤꯔꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ"꯫ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯔꯝꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯀꯨꯞꯄꯤꯕꯗꯨ ꯂꯧꯊꯣꯛꯑꯒ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯐꯔꯦ, ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯥꯛ ꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯇꯨꯝꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯆꯥ ꯑꯗꯨ ꯇꯣꯛꯑꯕ ꯃꯇꯨꯡ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯆꯥ ꯑꯅꯤꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯈ꯭ꯔꯤꯗꯨꯕꯨ ꯃꯗꯨꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯍꯤꯡꯗꯨꯃꯗꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏ ꯑꯃ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟ ꯈꯔ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯇꯧ ꯑꯁꯤꯒ ꯑꯩꯁꯨ ꯋꯥꯈꯜꯗ ꯄꯨꯈꯟꯗ ꯈꯟꯖꯜꯂ ꯃꯥꯅꯦ ꯈꯟꯗꯨꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯁꯨ ꯊꯕꯛꯇꯣ ꯀꯥ ꯍꯦꯟꯃꯟꯈ꯭ꯔꯦ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎ ꯂꯩꯇꯦ, ꯅꯆꯥ ꯑꯅꯤꯁꯤꯁꯨ ꯅꯣꯡꯃꯇ ꯑꯁꯥꯏꯐꯥꯎ ꯄꯨꯊꯣꯛꯄꯤꯗꯨꯅ ꯀꯣꯏꯕ ꯄꯨꯕꯤꯌꯨ, ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯊꯣꯛꯈꯤ, ꯍꯜꯂꯛꯄꯗꯅ ꯊꯦꯡꯅ ꯍꯦꯛꯇ ꯍꯜꯂꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯨꯝꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯏꯃꯥꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯉꯥꯡ ꯅꯥꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ, ꯑꯗꯨꯅ ꯃꯤꯒꯤ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥ ꯈꯔꯗꯨꯁꯨ ꯁꯤꯡꯇꯣꯛꯈꯤꯅꯕ ꯊꯕꯛ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯋꯥ ꯑꯃ ꯂꯣꯠꯄꯒꯨꯝ ꯇꯧꯔꯤꯗꯨꯕꯣ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯦꯡꯉꯨ, ꯌꯨꯝ ꯑꯁꯤꯁꯨ ꯍꯥꯟꯅ ꯁꯥꯔꯒ ꯂꯩꯔꯝꯕ ꯌꯨꯝꯅꯤ, ꯂꯥꯏ ꯇꯤꯟꯁꯨ ꯌꯦꯡꯗꯅ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯈꯪꯖꯗꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯅꯄꯥꯕꯨꯡꯗꯤ ꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤ ꯃꯁꯥꯗ ꯌꯥꯝ ꯈꯪ ꯍꯩꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯅꯪꯅ ꯌꯨꯝ ꯑꯁꯤ ꯂꯦꯞꯍꯧꯗꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯀꯩꯗꯧꯕꯒꯤ ꯄꯨꯔꯛꯇꯣꯔꯤꯕ? ꯅꯠꯇꯦ ꯌꯨꯝꯁꯤꯕꯨ ꯀꯩꯗꯧꯔꯒꯦ, ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯅꯠꯇꯦ, ꯍꯟꯗꯛ ꯃꯔꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯪꯁꯨ ꯈꯔ ꯈꯪꯖꯜꯂꯨ, ꯏꯃꯨꯡ ꯑꯁꯤ ꯇꯝꯅꯔꯤꯔ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯅꯨꯡꯊꯤꯟꯗ ꯅꯪꯁꯨ ꯂꯩꯇꯦ, ꯅꯆꯥ ꯑꯅꯤꯁꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯧꯁꯤꯒ ꯑꯩꯒꯇꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯤ 3 ꯁꯨꯕꯒꯨꯝ ꯇꯧꯏ, ꯀꯥ ꯑꯃꯗꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯄꯒꯤ ꯃꯈꯣꯟ ꯈꯔ ꯇꯥ, ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯥꯛꯇꯨꯅ ꯃꯤ ꯑꯃꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯃꯈꯣꯟ, ꯂꯣꯛ ꯇꯤꯟ ꯁꯤꯠꯄꯒꯤ ꯃꯈꯣꯟ ꯃꯇꯧ ꯀꯌꯥꯁꯤ ꯏꯃꯧꯁꯤꯒ ꯑꯩꯒꯇꯅ ꯊꯦꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯅꯤ ꯈꯟꯅ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯃꯤꯅꯤꯟ ꯃꯈꯣꯟ ꯑꯣꯏꯖꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯀꯤꯗꯕ ꯁꯥꯔꯒ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯊꯋꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯤ, ꯅꯪꯅ ꯃꯁꯤ ꯊꯤꯗꯣꯛꯑꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯌꯦꯡꯁꯤ ꯍꯣꯔꯦꯟ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯇꯥꯟꯅꯔꯁꯤ, ꯑꯩ ꯆꯠꯂꯒꯦ ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗꯁꯨ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯃꯤꯉꯩꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯇꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯃꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯍꯤꯞꯄꯒ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯏꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯅ ꯏꯃꯥꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ, ꯋꯥ ꯉꯥꯡꯕ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯊꯥꯔꯤꯕ ꯑꯩꯒꯤ ꯃꯣꯟ ꯑꯗꯨ ꯃꯊꯪꯒ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯐꯥꯎ ꯀꯧꯔꯁꯤꯔꯐꯥꯎ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯔꯒꯨꯝꯁꯤ ꯑꯩ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯔꯒ ꯋꯥꯔꯤ ꯑꯁꯤ ꯇꯝꯃꯁꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒꯁꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯣꯟꯅꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯐꯅ ꯑꯩꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯏꯃꯥꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯤꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯇꯧꯔꯒ ꯌꯨꯝ ꯑꯁꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯈꯪꯇꯣꯛꯑꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯅꯣꯡꯃ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯍꯥꯞꯄꯒ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯈꯪꯅꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯅ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ, ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
Yum adu mahu mayai khara kalli. Mi leiba ngamnataba yumni. Inkhol adusу lairam tilam khara kanna ui. Aisu hek laaga yenguba nattabanina chap chabi. Kari leigi haibado isu khangba ngamde. Yengu isorgi laisang asida ina sapu masa amada ising hapaga thamisi. Masi asing ba isorgi isingni. Masi mapam masda lakpa mina. Masada anayak yawba anam hasuba. Migi mahi posem yawba na singba singasi. Ising asina kiktuoga koktok samthokpa loina tawi. Thakpa suya ising asi asing bani. Kari sukay din ako'y nabotan ahang ba yawra abadi. Ising asi karak kalaka yumda puko. Aduga inkhongi ako'y ba yumdugi kasing da kiktok samthokpa yay. Ate atopa ising karada yalaga tawgi su taw. Masi hana tawruso maduda patrabadi. Makataba kari tawsige do muktana rasi hayraki. Asumna numitumadi imaga makoy mayam pensa na bahaydana. Maibidugi manakta ina pubirami. Yum hek yorokpagadegi nupina. Ising do ate atopa ising asing bakarada yalaga. Yungi ka kuding sang do na loy na kiktuami. Numitumadi wakanara sukhangdi. Isase isorgi manakta sa lubagi. Tayang tasing puing hek ingami. Yung madu su santi pangbagum taurami. Asumna matang kradi yung madu ing nasik na layba pangzarami. Matang kragi matung dadi amo. Noong manumidanga masakto oga. Isa ani duga waking way ng hek lamjaok sorok pok toami. Ngayaki matung dadi yung dasangak na. Angangan nido su tumasang naki. Ay so numito di sumang ng hek pam na. Imana ba karaga ponda wari sana na layrami. Koona di ponda wari sana ba loiraga. Ay so imong damuk sa ngami. Matamadu day na sumangda taraga tanamatun masado. Kodrok lang na longtoraki. Matodo day so isada kang madagi. Tungsat lang na laytok na yengami. Adubo angakpani. Ay na pamamada nga ribatun masado sumangdo da. Longtoga layramki. Maduday so amuk sumangdo da torok na. Tulado pairaga mangwanda pusala ami. Maduday ginupina amuk haura pasara haydana ingonda hayraki. Ay na sumuk wayra moida. Papasada bada tanambadagi longtorakpa wayrangani hayrami. Numitugi ahinga duso ay tumba yaramdi. Paisagi mataga sabaga. Ponda kari no kara yengaga panatinga pao. Ay tumangkidi. Imungi miyo singde loy na tumnarami. Serakaduda suay na makon kara. Sumyungi akoy ba maning mayadagi tarami. Maning mayada mi gumanga laypadong na. Swat pa makola madi mapanda tamba. Kolik batin guma makada longtoki bagi makon. Kira ba angak pa makon karay na tarami. Koona day suwakanda sumnakan ba hauraki. Masibu huran ba tsangi bazara. Nataga tamnari bazara. Toga yengu ba sutali haydana. Ay sumakon singado pamungdagi sumtarami. Ay hindi masoy dyan tumtaw hay ba pakpak yaramdi. Masigi matung nong hek ngaan baga di imana yung wanda sumna hayraki. Ibungo. Naranga hindi mapanda kolik leng batubagi makon karatay. Noy di matatadro hangaki. Matamadu day ginupina mo sumna kumi. Ay di tong kramani kari matatahaw di kumaki. Adubo ay di makon singado tahaw ba nina. Imada sumna hayrami. Ima. Ay sutaya do toga yengu ba di tan ba dagi togdre. Kangdre da masigi yung kwan yung pamsik kari tawra pa no hayrami. Numidado dagi yung gimaning mayasi. Tasiyang natamna ba hay ba to oiki. Hana di yung gimanong kaktang tawram ba do. Aujing na amok yung gimapanda hauraki. Bikli ba igi saan ito na su. Mamita nupa ma-uy-uy haydana. Ako'y da pao hekta tamaki. Mapanda tanamba po sa ising su. Uptoon ba longtoon ba mataw kaya si tengnarami. Ako'y gi imang magtapaw mataw kaya si tawba yauraki. Maduday mong gimiyo sing tukire haydana. Masi-masip po na tasalaga imong datalay narami. Mataw kaya duday su imong gimiyo da sum na hayrami. Ima, ako'y nahana yengo ba may biyedo gimanakta muksalaga. Amuk yang thu sira. Sumayda sumlay ba si nungayrak hayrami. Ay wapa maduda imaga ay ginupiga su yarami. Asumna mukpun na sato na may biyedo bu unarami. Ako na sumay biyedo da naung namuk way iba mataw kayado. Wari tamdo na kangalami. Maduda may biyedo na sumna hayraki. Imong maduda layram ba pataba singado. Nakoy na ingwandagi puki ba singado na kiktok samthu badagi. Pataba singado mapanda loy na laykre. Maduna mapandagi amuk naung na haurakpani. Ngasi mong ising adu karapu ko. Aduga handakti inkondugi akoy basingda. Numit nungti kudingi kikto. Aduga pabra yengo hayraki. May bidugi wapa maduday na mo sumna hayrami. Adu ima. Yaragadi ima na mukta yung maduda lakpiyo. Aduga karilay kido mukta yung tokpiyo hayrami. Aygi wapa maduda may bidu na mo sumna kumei. Madudi ay ngamloy.
ngasi poina mayam gi siba tawri ba se gi isora sigi sanglen mamang asidani nakoi sawgano mafam asida dum nakoi gi nungai tribado tana si yengsi hairaki aina muk phare phare ma adudi ising adu su khara kanjaki gi haidana ising adu kalaga yumda muk hala ami aduga handakte aino ina yunggi koiba ni khonung adu da ising adu loina khiktoga kokthok sam thuami phana adumna tawjarabasu oiri ba mataw adudi nongma nongmagi sum henjalakpum tawraki mapanda khak tawrambadu hanagum yum manungda phok tamnaba hauraki ahinga aduda su yum manungda mi ma chalaga leibagi mataw kiraba mataw kya si tatana dum thengnarami kona de na maiba mamukta narami maiba duda su aina haijaba yaba haijaraga yum masida yamna wana puraki matamadu da maiba duna yungi akoibadu yengaba matung kamata changki aduga mathakta yengkhalaga khoida sumna hairaki sigi kasimakta da mi leikidaba yaukre nupani leikidribasi mataw karamna leikidabano haibadi aisu khangdi ningamdana sikiba thawai amani magi thawai nane yum masida koichat nakhoi mayamda tamnaribasi thawai si puja tawraga nauna mathau mangam pangthokse haidana maiba duna laitin khoiramaga thawai adu yum masida gi tanthoki adugi matungdagi di amuk khana yum masida tamnaramba sing adu pukokhe kokki phanamasi oizarabasu asi na yaukhiba yum ama oibanina akoisu leibada wakhanda khara nungairamdi maduna igi sema arabta leikibadu mangonda paisa khara thalaktuna atopa mapha amada lam ahangba ma leiraga nongna yum ama sarga leirami hanagi kholaduna yonthoami kuthiba kyasdagi akoisu laitin gi maramda mising nasingba haibadu oihauki masini mayam ngasi gi rian horror story mathangi warida mayam punna muk thengnarasi masigidi mayam dagi kainanaba bidai laujari